Amukhomba Imphal Wahengbam Rajesh na pau pajari. Nagaland gi Rajapal amasung Manipur gi Hana gi Rajapal Laganesan ngasi numidang wairam pung 3:12 da masagi anaba amadagi Chennai da leikidre masagi sahi marpu chukre mahak diabetes yauna tongan ba laina singdagi Chennai da leba Apollo Hospital da layengduna lakpani Laganesan English ngani kulumdoi gi February kunda Nagaland gi 18 suba Rajapal oina wasak loki mahak Manipur gi 13 suba Rajapal oina English ngani kunma toigi August 13 gi English ngani kulumdoi gi February 18 phawba thabak purami mahangna leikidabada Pradhan Mantri Narendra Modi yauna luchingba kyana awaba amasung nungaitaba phongdorokli Pauzelamada Pradhan Mantri nai mahangna lebak asigidama kathoklamba amadi lebak asibu sengatnaba hotnabada lauramba thaudang ningsingduna leihoragani Shri Modi nai Laganesana Tamil Nadu da BJP pakthok chokthoknaba hotnabada achoba thaudang laurami luraba tanpam asida mahaki imung manungi awabada sharuk yari Kendra gi Selthum Mantri Nirmala Sitharamanansu Laganesana leikidabada awaba phongdorokli mahak asi Tamil Nadu BJP gi maruoiba misak ama oibaga loinana dol asibu chokhanaba honabada achoba thodang lauramba misak amani Laganesana leikidabada Manipur gi Rajapal Ajay Kumar Balanasu awaba phongdorokli amadi imung manungi awabada saruk yari hari Rajya Sabha Sadasya Maharaj Laisemba Sanajawbana Laganesana leikidabada awaba phongdorokli matam khara naramlaba matung hospital ngasi leikidaba luchingba asigi imung manungi awabada saruk yari hari Laganesana leikidabada Manipur gi Hanagi Mukhyamantri Nongthomam Biren Singna awaba phongdorladun hai Rajya sigi miyamgi yaifanaba mahangna laurama thabak sing matam chupada ningsingduna leihoragani mahangna leikidabada mahakki imung manungi awabada saruk yabaga loinana mahaki atma santi ingna tapna leirunaba isorgi mapamda thaunijari MLA Thongam Biswajit Singna Nagaland gi Rajapal Laganesana leikidabada awaba phongdokpaga loinana mahangna lauramba thaudang sing matam chupada ningsingduna leihoragani hari Nungba Kendra gi MLA Dinganglung Gangmainasu Laganesana leikidabada awaba phongdorokli mahaki amatoiba wakalon chenba amasung miyamgi khanba adubu matam chupada ikai khumnaba utli Kendra gi Hanagi Mapanthoram Rajya Mantri Dr. Rajkumar Ranjan Singh Nahai Nagaland gi Rajapal Oiriba amasung Manipur gi Hanagi Rajapal Laganesana ikhang khanghodana leikidaba asida thamoi sokna nungaitaba phawi mahaki atma ingna chikna leirunaba isorgi mapamda thaunijari BJP Manipur Pradesh ki President Adhikari Mayum Sarda Devina Laganesana leikidabada awaba phongdokpaga loina imung manungi awabada saruk yari hari Tamil Nadu ki Mukhyamantri MK Stalin na Laganesangi Chennai da leiba yumda chattuna imung manungi awabada saruk yari Leibak asigi humbudrama pansuba ningtam numit palan thoram Manipur su ngasi pak sanna pangthuknagi mapungaiba thoram Rajapal Ajay Kumar Balana jati gi machu ohungi phiral chingkhatuna Imphal gi ahanba Manipur Rifles ki parade ground da pangthokki Kamjong Jilla da su palan thoram asi Kamjong Higher Secondary School da pangthokki thoram adu da Additional District Magistrate Shri SL Jaina ningthi jaraba mass pass contingent kumapan gi salami oki District Administration Tengnopal na sinduna ningtam numit palan Tengnopal High School ground da pangthokki thoramadu da jila asigi Deputy Commissioner Shri Saurabh Yadav na jati gi machu ohungi phiral pahenki Phejol jila da su humbudrama pansuba ningtam numit palan thoram pangthokki Adi Karmayogi haiba hiram da pangthokpa thoram aduda jila asigi Deputy Commissioner Srimati Manu Wamching na jati gi machu ohungi phiral pahenki Thauramadu jila dugi yaipa thaurangi damak mathau ningthina pangthokkiba mioi yangkhaini thoibu ikai khumnaba utki MLA Nemchak ki gyana ngasi Kangpopi jila gi Komunong khulda AAC Block Industry sangakre Bill Easy Private Limited na ahan boina jila asida asigum block industry asi paikatpani Thauramadu khulgi khulakpasing church lusingba sing amadi CSO sing saruk yaki Pradhan Mantri Kisan Samman Nidhi Scheme ki khudong saba phanglaba beneficiary singda National Food Security Act ki makhada piba ration card kathatpagi mayokta kumbida miyangi khongjang ama changchingkre khongjang changchingki ba lawmi singna double benefit phangba yaroi haiba wapam sing mari leinaba singna mangjawnona phongdoktriba karigino haina hangki Leibak sinba thungbada chathariba Har Ghar Tiranga campaign ki saruk amoina District Administration Jiribam na 35 suba battalion Assam Rifles ka loinana Jiribam Railway Station da ngasi ningthi jaraba band gi performance utki Thauramadu da jila asigi Deputy Commissioner Krishna Kumar SP Semi Ramror amadi atai mioi sing saruk yaki Paulo jare